Manipur Top Channel dagi video amta update tawjage ngasi nungthin fongbasi fongda December gi tang 19 da BJP na imung kor ahum hakthengna unaduna Citizenship Amendment Act aphaba khongthangni opposition na irang sakatpani heigaduri India khakta natana mapal lebaktagi handakta parliament pass tawkiba Citizenship Amendment Act asina India kahengadore amadi act asibu puthorakliba BJP lenga asina India mai sakhalle haiba taba warduna BJP na athuba matamda thabak khara paikhatnaba sem saba loire heiri Numitarani gi manungda party asina India da lairiba imung kor ahumda hakthengna unaduna amadi district khudingmakta rally satnaba sem sare haina party asigi General Secretary Bhupendra Yadav na phungdorakli rally asiga loinana India sinba thungna miyamda anauba law asigi matangda hena mamut tana khangnaba press conference saniga yankhai romsu pangthoknaba sem sakhre hairi haujik la hauriba irang amadi CAA gi mayokta changchilakliba khongjang sing asi Congress amadi opposition party na miyamda sandokpani amadi political instability lainaba hotnabani haina maral sirakli Campaign manungda ek asina kanaba pigadawriba beneficiary singsu saruk yahangani hairi. Thank you.